ꯆꯥꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯃꯨꯛ ꯆꯔꯒꯤ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯏꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯀꯣꯏꯁꯦ ꯀꯛꯊꯠꯂꯝꯕꯅꯦꯕꯀꯣ ꯀꯦꯟꯆꯤ ꯂꯩꯔꯦ ꯁꯤ ꯀꯦꯟꯆꯤ ꯍꯥꯏꯕ꯭ꯔꯥ ꯀꯥꯇꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯇꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯤꯗꯒꯤ ꯅꯥꯔꯛꯁꯤꯗ ꯍꯧꯖꯤꯛꯇꯀꯣ ꯂꯤꯟꯅ ꯆꯤꯛꯅ ꯁꯤꯔꯝꯗꯣꯔꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤꯕ ꯁꯨꯝ ꯆꯥꯎꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯒ ꯁꯤꯒ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯩ ꯏ ꯃꯔꯛꯁꯤꯒ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯣꯏ ꯀꯛꯄ ꯂꯣꯏꯖꯔꯦ ꯑꯗꯣ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯏ ꯀꯛꯊꯠꯂꯗꯤ ꯈꯔ ꯐꯖꯕ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯟꯗꯣꯞꯇꯅꯦ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯠ ꯂꯩꯔꯦ ꯁꯤꯗꯁꯨ ꯇꯥꯠ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯇꯥꯠ ꯂꯩꯔꯦꯀꯣ ꯐꯤꯗꯤ ꯑꯝꯇ ꯁꯥꯗ꯭ꯔꯦ ꯃꯌꯥꯝ ꯇꯣ ꯑꯁꯤꯅꯦ ꯇꯥꯠ ꯂꯩꯔꯦ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯇꯥꯠ ꯀꯧꯋꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯒ ꯈꯣꯜ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯂꯁꯤꯡ ꯐꯤ ꯁꯥꯕꯒꯤ ꯑꯝꯇ ꯁꯥꯗꯅ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝꯅꯤ ꯂꯩꯁꯦ ꯁꯤꯗꯩꯁꯤꯒ ꯂꯩꯔꯤꯕ ꯂꯁꯤꯡꯁꯦ ꯂꯨꯄꯥ ꯀꯌꯥꯒꯤ ꯂꯁꯤꯡꯅꯣ ꯄꯥꯔꯗꯤ ꯌꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯐꯤꯁꯨ ꯂꯩ ꯍꯧꯖꯤꯟꯅ ꯊꯝꯃꯤꯁꯦ ꯄꯩꯁꯥ ꯌꯧꯋꯤꯀꯣ ꯂꯥꯛ ꯃꯌꯥ ꯍꯦꯟꯅꯦꯕ ꯑꯗꯨꯒ ꯇꯥꯠꯁꯤꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯈꯠꯂꯒ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯀꯦꯜꯂꯨꯔꯦ ꯏꯁꯇꯦꯟꯁꯤꯗꯒꯤꯀꯣ ꯑꯗꯣ ꯑꯩ ꯇꯥꯠ ꯃꯊꯛꯇ ꯐꯝꯃꯤꯅꯦ ꯑꯩꯈꯣꯏ ꯈꯣꯜꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯐꯝꯕꯅꯦꯕꯀꯣ ꯃꯅꯤꯡꯗ ꯈꯣꯜꯒꯁꯦ ꯂꯣꯏꯅ ꯁꯨꯝ ꯖꯥꯔꯦ ꯐꯤꯁꯦ ꯁꯥꯗ꯭ꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯁꯤꯟ ꯊꯝꯃꯕꯅꯤꯅ ꯗꯥꯎ ꯌꯥꯗ꯭ꯔꯗꯤꯀꯣ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯈꯔꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗ ꯑꯩ ꯒꯨꯍꯥꯇꯤ ꯆꯠꯂꯅꯤ ꯑꯗꯩ ꯊꯕꯛꯀ ꯇꯧꯔꯅꯤ ꯑꯗꯩ ꯀꯦꯃꯦꯔꯥꯁꯨ ꯂꯩꯔꯅꯤ ꯀ ꯍꯥꯏꯕꯗꯣ ꯑꯗꯣ ꯗꯥꯎꯗꯣ ꯌꯥꯗꯦ ꯊꯕꯛꯇꯣ ꯑꯣꯏꯗꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯑꯣꯏꯔꯝꯗꯥꯏꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯂꯩꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯣꯏꯌꯦꯕꯀꯣ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ ꯃꯤ ꯑꯩꯁꯦ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯁꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯁꯤꯁꯨ ꯃꯤꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯇꯜꯂꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯔꯣꯏꯒꯦꯗ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯎꯔꯒ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯗ ꯎꯔꯒꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯃꯛꯄ ꯃꯌꯥꯝ ꯑꯥꯗ ꯑꯩꯈꯣꯏꯔꯣꯝ ꯂꯩꯔꯦ ꯁꯤꯅ ꯃꯥꯟꯗꯣꯞꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯊꯩꯕꯣꯡ ꯃꯌꯥꯝ ꯑꯥꯗꯁꯨ ꯊꯩꯕꯣꯡ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯊꯩꯕꯣꯡꯁꯦ ꯌꯦꯡꯉꯣ ꯏꯀꯣꯏ ꯀꯣꯏꯗ꯭ꯔꯥ ꯊꯩꯕꯣꯡꯁꯦ ꯑꯗꯩꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦꯕ ꯑꯆꯧ ꯑꯆꯧꯕ ꯊꯩꯕꯣꯡꯅꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯆꯥꯎꯗꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯅꯣꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯩꯕꯣꯡ ꯊꯣꯡꯕ ꯊꯥꯒꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯩꯕꯣꯡ ꯊꯣꯡꯕꯗ ꯎꯔꯒ ꯑꯩꯁꯨ ꯆꯥꯅꯤꯡꯉꯛꯄꯀꯣ ꯑꯩ ꯅꯍꯥꯟꯗꯩ ꯈꯜꯂꯤꯅꯤ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯒꯦꯅ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯊꯩꯕꯣꯡ ꯊꯣꯡꯉꯛꯀꯦ ꯑꯗꯣ ꯉꯁꯤ ꯍꯌꯦꯡꯒꯨꯝꯕꯒ ꯌꯦꯡꯒꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯩꯕꯣꯡꯁꯤ ꯆꯥꯕ ꯌꯥꯗꯦꯕ ꯊꯩꯕꯣꯡ ꯑꯍꯥꯎꯕꯤꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗ ꯍꯧꯋꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯌꯥꯝ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯄꯨꯔꯤ ꯍꯧꯖꯔꯤ ꯁꯤꯗꯩꯁꯤꯗ ꯄꯨꯔꯤ ꯍꯧꯔꯤ ꯑꯗꯣ ꯃꯤꯅ ꯀꯣꯟꯇꯦꯛ ꯄꯤꯔꯛꯄ ꯄꯨꯔꯤꯅꯦꯕꯀꯣ ꯁ꯭ꯀꯨꯜꯒꯤꯅꯤ ꯑꯗꯣ ꯍꯧꯕꯤꯔꯤ ꯑꯩꯅ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯄꯨꯔꯤ ꯍꯧꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯄꯨꯔꯤꯗꯣ ꯃꯤꯅ ꯀꯣꯟꯇꯦꯛ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯂꯧꯍꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯦꯠꯁ ꯒꯣ ꯃꯌꯥꯝꯁꯦ ꯑꯆꯥꯔꯅꯤꯀꯣ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯃꯌꯥꯝ ꯄꯣꯂꯥꯡꯅꯁꯨ ꯂꯣꯏꯔꯦ ꯄꯨꯔꯤ ꯍꯧꯕ ꯌꯥꯎꯔꯨꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯌꯥꯝ ꯈꯔꯗꯪ ꯆꯥꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯁꯥꯡꯉꯅꯦꯕ ꯃꯌꯥꯝꯁꯦ ꯍꯥꯎꯋꯦ ꯑꯩꯅ ꯇꯛꯆꯔꯒ ꯑꯩꯅ ꯍꯧꯔꯛꯄꯅꯦ ꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯅ ꯄꯨꯔꯤ ꯈꯔ ꯍꯧꯔꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯍꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯗꯣ
Nga sumber khởi sang cái đi phạm luôn nữa thì là đi trái kan khai của anh nên phải vậy ở nha ở lo ở mấy em rát nhỉ mấy em tên giờ ố rồi món nào tăng thằng ngồi bọc Aduh, ma'am, video sudah sendiri, video like, comment, subscribe, ma'am.